आकाशवाणी इम्फाल Wahengbam Rajesh na pau pajari ahan beda marueba pau Bharat pu TV laina leitaba leibak ama ohenaba changsileba kongjang asida miam hupna matiang pangnaba Rajapal Anusuya Uikena appeal tori Haksel amasung yaife yumbal mantri Dr. Sapam Ranjan Singh na hairi lisingani kunmanga fawbada TV laina mutatnaba thamliba pandam soidanamaki phangbang amgani Kendrigi Shiksha Raja Mantri Dr. Rajkumar Ranjan Nahari, Himalayan State Singi University Singda Mountain Science Tambagi Tangai Fadaba Leire. Congress Lusingba Rahul Gandhi Lok Sabha member Oibadigi disqualified Tokre Amasung Sangsata Ngasi Mapanishanba Oina Charang Batoki Lok Sabagi Mifam Ningtokaba Pawa Ye Tokre. Manipuri Rajapal Anusuya Uikena Bharat pu TV laina leitaba leibak ama ohenaba haujik changsiliba kongjang asida miam hupna matiang pangnaba appeal tori Pradhan Mantri Narendra Modi na Uttar Pradesh ki Kasida One World TV Summit hogdokpa aduda virtually oina saruk yaraduna Rajapal hai TV na narba mioi singbu matiang pangba haibasi mioi ba jati gidamak kathokpaga chap manai Mangnai, Kendra Sarkarna English Singani Kunmanga Pawada, Laibak Asigi TV Laina Mutanaba Pandam Tamliba Asi, Pangnabo Honabada Laibak Asigi, Nagri Kudimana Matiang Panglakani Habigi Tajaba, Rajapalna, Pongdoki. Haksel Lamasung Yaife Yumbal Mantri Dr. Sapam Ranjan Singh na Hairi, Raja Asigi TV Mutanaba Sarkar Asina Taurang Kea Paikaliba Asida, Miangi Matiang Yamnamak Tangai Fade. Manghai Bharat Sarkar na English Singani Kunmanga Pawada TV Laina Mutanaba Tamliba Pandam Asi Haujik Oiba Pibam Asi Yenglagadi Soidanamaki Mai Pakani Imphal ki Jennings ki auditorium da Nifunitoi Suba World Tuberculosis Numika Marilena Pangtopa Thorum da Saruk Yaraduna Mantri Nai Matamamada Laina Asi Lang Naba Hidak Matik Sana Leram Dabadigi Rises the Laina Asi Paksana Nanarami Adumoinamak technology chokholakpa amasung machiyoba chinjak amadi hidak changnaina charabadi laina asi laina phanbangami manghai sarkarna niksai mitra chingba thorangsing lokatle Dr. Ranjan hai miam haksangi check up toina tawbudan naraklaba matamda layengbi chanabi ama lairi basi thadokna honagadabani masigi mahutta toina check up tawduna hakselgi phibam phanaba honagadabani health ki values nadring ai khan kaimta kenu mo boy khalle nara ka da sai hazang phana lai tabi yadi hai ki wakhalon natraga di adom as health kitang ko kitang check to ki pattern je ko ayam na zo ko health ki importance ayam na dum long nei hai dai thasde ayam bana nara ka da hospital sap adu bodan na normally ni nara ka phatra kan da hospital da check up sap ma gi regularly ko to bom to ko do ana masigi tuberculosis programs ye ko Pasana jointly, it's an effort. Mayang supports in our COVID se fight over given. So when I fight over number, so my tuberculosis, a joint effort ama yamna mathauta bra then a kanze. World TB Degi Thoram Rimski Community Medicine Department at Sinduna Ngasi Pangtoki. Tamaki ahum subay iray kudingi pangtokpa singi lusingba singi numit amasung miyangi numit Raja Sigi Jila Karadasung asi pangtok naki. District Administration Kaksing na sindra numit asi DC Complex da pangtoki maduda Department Kuntragi Stol Sing Hangdoki. Kangpokpi Jila dasu District Administration na sindra numit asi Bungte Chiru Community Hall da pangtoki. Kamjong Jila dasu numit asi Fungyar Subdivision ki Manung Chanba Thawai Village da pangtoki maduda District Level Office Kuntrarintoy Hangdoki hairi. Tengnokpol Jila dasu Nipan Suba Singi Lusingba Singi Numit Amasung Miyangi Numit DC Office Complex da Pangtoki Thoromduda Forest Department na Uchara Yentoki Haksel Bibang na Miwekya Screening Toki Amadi Social Welfare na Tongan ba Scheme gi Card Yentoki Hairi Akasbani Imphal gi Casual Desk Editor amasung Part-Time Correspondent singi oiba numit inigi media workshop ngasidegi Akasbani Imphal gi Conference Hall da hokre Workshop hogdopagi thoramda Akasbani Imphal gi Head of Office N Nandakumar Regional News ki Head Gangte Head of Program Adhikari Mayung gi Chandra Sharma DDK Imphal gi News Editor Nomaithem Nando Akasbani Imphal gi Program Executive Tokesori Elangbam na singmana saruk yaki Tabiriba Pawasi Akasbani Imphal Degini. Kendrigi Mapan Thorum Amasung Shiksha Raja Mantri Dr. Rajkumar Ranjan Singh na Hairi, Himalayan State Singda Leiriba University Singda Mountain Science ki Discipline Thambagi Tangai Padaba Ama Laklabra Khalli. Nai Delhi ki Indira
Pariyabaran Bhavan da pangthokpa Mid of Mountain States ki thorom da wa ngangladuna mantri hai Manipur Sarkar na Raija sida Maruiba thabak kayamarum locally masigi manungda Manipur plastic policy asisu amani manghai haukiba tha khara asida Manipur gi none yauna Uttarakhand gi Josima ta chingning khai bi thodok kya thokiba aduna maram oiduna thorang sing amasung chana kanglon sing yatopagi tangai fadaba amalakle manghai khanghauduna ichau tholakpa matam kuina ikang thokpa nong tabagi mawong mato olakpa untaroidaba mafamda tarakpa asina Himalayan River System gi sustainable management tawbagi tangai fadaba amalakle Dr. Ranjan hai The balancing act of environmental, social and economic factors call for deepened collaboration between government agencies, conservation organizations, local communities and businesses. We need to get our policies better, not only for the sake of the 50-odd millions residing in the 13 Himalayan states and territories. Shiksha Mantri T.H. Basanta Kumar Singh ngasi Kangpok Bijila Laiba TC College of Teachers Education and Social Working Nauna Sabar Library Sangakre Sangabagi Thoram da Wangaluduna Manghai Kunma Thoisuba Satabdi Asi Loksing Gyan gi Matamni Hauziki Global Wall Asi Kungang Ama Oregli Manghai Hauziki Matamasda Communication Asi Aduki Mati Kongjel Yalagli Tabak Kudimak Kusana Irai Laina Pangto Pangamagli Mantri Nahai अखोई communication technology IT अदे artificial intelligence मैम से अखोई ने incorporate तोरगा education सिगा लोइना ना मैम से चल मिना तार कोई दी अखोई की rest of the world ना होजिक चली बा speed सिदा अखोई कर keep up तोबो ngam गने बा ngam दब सुया दबा मधुने बा कोई न पोनरी से we have become one of the most powerful countries in the world under the leadership of our honorable Prime Minister Shri Narendra Modi ji अदो मसी में हम से अखोई ने सागर लसु India फजना develop तोनो होना बसिदा education की sector की role and importance है अदु की मदद मरु होएगा students in 100% of the future होता है मुझे well educated को हिन बताएगा lighting and light shoes खांगन बताएगा Ngasigi thorom do textile mantri Nemcha ki gen amasung How College ki gen MLA Saruk Yaki Justice Committee on Anglo-Manipuri War 1891 Martyrs and Freedom Fighters Kanglai Pangna Sinduna Imphal gi Manipur Hindi Parishad ta commemoration of Kanglai attack pangthokre thorom asiga mari lenana English singa machanipan marfudra mathoi gi March 13 da British lengang na Kangla da landarakpada maithi ba pikiba athoba singi maphamda haikat leikat tamduna ikai khumna ba utki thorom do wangang bada Justice Committee gi Chairman Ais Ibotombi Kumanna asumna hai Tekendraje anga mathau sing malau umpa sing phai khidi yauraga darba ama phammaga darba phamba het loibaga tekendraje phaba haibasigi philipsida maspe dai kunigani thoi ajun 91 da darba se kobasida makoi philip ama English ta polakwa adu mitel wanda handona buida mata residents ki akui badal leiba thongna lelon thalaba adu akui badal mu lamni sina jam chaksana ra selaga makoina residents ki hekla oiba aduda Manipuri Londa translation tohon mani Raija sigi oina Anganwadi worker amasung helper gi DPC gi for lauktokrabazu Jiribam ICDS project ki oina hauji phawba phol hadoktuna thababu yaningdaba phongdoktuna Babuparada laiba Congress Bhavan mamangda wakat mipam pangthokre JAC 2022 AWW AWS na sinduna pangthokiba mifam aduda JAC gi president Yungkhaibam Bijubala Debina DBC gi phol atu matamda haidopinaba mari lenaba singi pungning jingsilakli Manipuri Library and Research Center Bangladesh na sinduna center asigi conference hall da Manipuri culture past present amasung future haiba hiramda antarjatigi seminar ama pangthokre thoromdu da akangai kyana wangangki Mathang thagi ahum phawbo chathagadaba posan pakwara campaign gi saruk amoina ngasi Thawal da millet promote tawnaba amasung kitchen gardening gi matangda miyambu bahap tanbagi thorom ama pangthokre District Administration Thawal gi makada ICDS Health Thawal na sinba thorom aduda miyoi kyana wangangki hari Ingkumja lisingani nipangi Mars kunmarida yauksang kumaiga mari lenana hairokta thabal chongpham amada sakhang dabasingna nongmai kapsilapadgi mioi ahum laikidabagi ningsing thorom ngasi pangthokre RPN Memorial Trust na sinduna hairok part 1 umang laikon da pangthokiba thorom aduda mioi kya saru yaki hari
Freedom Fighter Pasut Singsan gi mitam ama ngasi Textile Mantri Nemchak ki gena hangdokre Kangpokpi jila gi Gopibung village da kinba mitam adu Singsit organization na Freedom Fighter asibu ikai khumnaba oina pangthokpani District Administration Ukhul gi makhada Ukhul jila da laiba Rajya Sarkar Karmachari singna ngasi Mini Secretariat Complex mamangda wakat mifam phamkre Handakta Mini Secretariat bom pokhai lambigi thawong adubu yaningdaba phongdoktuna khongjang adu sangchinkibani Ukhul gi district level officer singna sahi tawba memorandum ama DC gi kuthangda Mukhyamantri da pisan ki hari Ukhul gi additional chief district magistrate Chunglen Mangkip gena Akasbani dhai jila asida santi amasung nungsi charana leinaba honabada miyangi sojok yamnamak tangai fade mahangna hai Masigi source kanano aduga kari maramgi makoina sigumba da startly exit auribano haibazi thiga ningai koina zu security measures sing thabakan na chathari aduga ukrul da lairiba peace and tranquility law and order simasi sok kadabaje koina pamde maram asina public amasung officials mayam gesu koina mateng nizari koigi lairiba law and order aduga peace and tranquility si maintain tawningai mayam punna mayeng taminasi Haukiba Lebapopa Numita Mini Secretary Manakta Bomb Pokai Kibadu Karan Tawono Habadu Housing Maki Oina Kang Bangamdri Mamang Su PICD Office ZEO Office Amasung Gandhi Chokta Bomb Pokai Kibagi Togdok Kamarum Tokre Togdok Asibu Tongan Tongan Bas Sangstan Kamarum na Yaning Daba Pongdorakli Akasbani Imphal Pau Tabiri Congress Lusingba Rahul Gandhi Lok Sabha member oibadagi disqualified tokre Hiramasigi matangda Lok Sabha gi secretary na notice ama thokre Rahul Gandhi bu Lok Sabha gi member oibadagi disqualified tawriba asi mahapu mara leire haina laukthokkiba numit ngarangdagi chatnagani notification adun hai Gujarat ta Surat ki chief judicial magistrate na Rahul Gandhi bu mara leire haina pikiba rai adugi matungina mahapu disqualified tawnaba warep adu lobani Shri Rahul Gandhi Kerala gi Wayanad Parliamentary Candidate gi Lok Sabha Mikhalda Karakkibani Sangsat ngasi mapani chanba numitasu sabagi mifam chathaba yakide Birodi Congress Lusingba Rahul Gandhi lale haijagadabani amadi Adani Watoki matangda JPC semduna chijanaba dabi tauki Lok Sabha gi mifam ningtokaba numi phawba yaithokre Rajya Sabha na nungthilpung ani makhai phawba ahanbagi oina yaithoki Lok Sabha da mifam yaitholurba matung numit yungbada amuk hanna phambada charangnaba marakta finance bill lisingani kulumdoi kunmari puthoktuna pass tauki Birodi sadasya singna sabagi well tamna changsinki charangnaba hengalapadigi presiding officer na sabagi mifam ningtokaba numit phawba yaithoki Birodi dol singna slogan Kamrum lauduna sabagi well tamna changsilakpadigi madugi mamangda adaksha Om Birla na sabagi mifam numit yungba phawba yaithokibani Rajya Sabha da ngasi ayuk mifam hek phambaga Chairman Jagdeep Dhankar na Joint Parliamentary Committee semnaba pukhalakhiba adjournment notice adu yakide tungda Birodi amasung Treasury Bench ki marakta awai khum tawnarpadigi sabagi mifam nungthilpung ani makhai phawba yaithokkibani IGR Sauki Makada Churachandpur Battalion Assam Rifles na Sinduna Hengle Blocky Santing da Mega Medical Camp ama pangthokre camp adu Gangte Officers Forum District Health Society amadi lamdamadugi lanai lupsinga punna sinbani camp adu mi chani hena lemna lainki amasung hidak langtak entoki hari Nehru Yuba Kendra Imphal West na Sinduna Nomagi oiba Jila Thaki Neighborhood Youth Parliament ngasi Lampel Pata laiba DC Office ki Koranganeni Hall da pangthokre Youth Parliament adu Additional Deputy Commissioner Dr. Ningthokjam Johnson Maitena Hogdoki Thoramduda Hokiba Sahi Ahumda Khwaidigi Ningthina Tabak Tokiba District Youth Club Award Entoki Thoramgi Saruk ama oina tongan tongama lamsingda akhangai kyana wangangki Miyamna sakangnaraba lairik thiba oja Pukramam Gandha Singh Hokiba Thangsen numita masagi mayum Imphal West ki Lairenjam awang laikai da laikidre mahak matam sangna Akasbani Imphal gi lairik thibagi artist oirammi Aroibada Maruiba Pau Bharapur TV laina laitaba laibak ama ohenaba changsilliba khongjang asida miyam hubna mateng pangnaba Rajyapal Anusuya Uike na appeal tori Haksil amasung yaipe yumbal mantri Dr. Sapam Ranjan Singh na hairi lisingani kunmanga phawbada TV laina muthanaba thamliba pandam soinamaki phangbangam Kendragi Shiksha Rajya Mantri Dr. Rajkumar Ranjan na hairi Himalayan State Singi University Singda Mountain Science tambagi tangai fadaba leire Congress Lusingba Rahul Gandhi Lok Sabha member oibadigi disqualified tokre amasung sangsata ngasiju mapani chanba oina charangnaba thoki Lok Sabha gi mifam ningthokaba phawwa yaithokre Paulo Jare